ꯆꯦꯕꯦꯝ ꯄꯤꯉꯥꯏꯒꯤ ꯋꯥꯔꯤ ꯈꯔ ꯍꯥꯏꯔꯛꯑꯣꯁꯦ ꯑꯩ ꯌꯥꯎꯁꯪꯒꯤ ꯋꯥꯔꯤ ꯑꯃ ꯂꯩꯗꯥꯏꯅꯦ ꯁꯣꯕꯥꯒꯤ ꯋꯥꯔꯤ ꯂꯩ ꯁꯣꯕꯥꯁꯤꯅ ꯉꯥꯏ ꯂꯩꯔꯖꯥꯠꯅꯦ ꯑꯕꯦꯔ ꯄꯥꯏꯔꯒ ꯅꯣꯏ ꯅꯃꯥꯅ ꯃꯔꯣꯟ ꯑꯃ ꯑꯩꯉꯣꯟꯗ ꯏꯆꯥ ꯁꯤꯔꯤ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯒꯠꯄꯗꯨꯗ ꯒꯥꯔꯤ ꯃꯆꯥ ꯃꯁꯨꯅꯦ ꯍꯥꯏꯕꯗꯤ ꯀꯌꯥ ꯇꯧꯕ ꯑꯆꯧꯕꯗꯁꯨ ꯇꯛꯑꯦ Hello guys, welcome back to my channel. Mayam ngasise khoi ba se khoi che uningen haibako khoi ba tholakpadagi khoi che udribako adai khoi ba gi khoi che gi machan pisu khoi ba udri photo da ubana tana asing moda udribako adugi chebem su una koina chebem gi machan pisu ubo koina chebem khoi da chatluge tawbane khoi ba uning haibai pa khoi ba da sida leire Suni City ma mane khoi ba se Hello ga inaw pa di nang kai sidana inaw pa leire ai leire do khoi pulap chebem khoi da chatluge tawbane adom sida chu khoi ba no go kita kai chebem gi chana bo kaino masum macha oina kai masum happy re ai ma do kai kam cha ya da mino ko ma na cha be aba akhana ba khara oina happy re adu myam chebem khoi da yor kan da mu che age myam yore chebem khoi da tu nga wana pa si je ma tu tumma yam pame se pulo se Baba kayang sito ke? Keno abem pho sas pupu khoi ba se pupu mi kan bang kare pupu mandabro pupu ni pupu keno khadang kadai changram nom sibo ꯑꯩꯅ ꯅꯉꯣꯟꯗ ꯐꯣꯟ ꯇꯧꯔꯒꯦ khadang ai ung changre se uba kana ma ngi siwa khadang hamne ni ko nang kana hamne gadro uba kana man ge khangde mamit ka la jem ha sima da se ma le mamit se chebem pi ngai sak to mandro kitang mandro to ni problem oh na to yong se sima to sina swai kaksal le te se mm mai sina inkat pane wa junu mapuna pambagi am nungai tumbiri ya nusi na pambiri khoi bana nakho bane singa de nakho bane he hagolu chauti ting hagolu spesa kunu si jam de hagolu ne pupu lai hagolu khadang kai changram no ba Hey dole. hagolu lak tor khadang ge si khadang ki di a manung da chatro masak ta hagolu guluda Queen. ipudi yengi ba Ano tayo? ah Tinaman mo na yan. pupude yenge ai di chebem pi ngai sak to mar boining mali di mayam chebem pi ngai photo am lei ko ngoda ado khadang ma aduga chan ulakke mana brengu noi chebing photo lebro chebem photo pi ngai gi lei ngoda pi ngai di khara pi ngai do fine pi ngai de te adu jo khara chahi ani hum dai gi do adu kai dige ai ngoda lei nang kai phangi di khoi de leiben ba beng na mi na adu compare tar ke ko mayam de yang chebem ja happy tak man bra hagole yes mit pangi masumit pangi kai pisum ne bo yaudra ba pisum ne bo yaudre pisum di kadai takiyo sangga siam na sangga jang haram ya sangi jo kapning bagi punchala thambai na ka biji oh to thamba yadri hana chatlo hai da ngang di chatlo hai de aya ai
ꯑꯩ ꯃꯇꯝ ꯈꯔ ꯎꯗꯕꯗꯤ ꯊꯝꯕ ꯌꯥꯗ꯭ꯔꯦ ꯅꯣꯝꯗ꯭ꯔ ꯆꯠꯇ꯭ꯔꯗꯤ ꯑꯣ ꯇꯣ ꯇꯣ ꯆꯠꯂꯀꯥꯟꯗ ꯌꯥꯏ ꯃꯌꯥꯝ ꯆꯠꯂꯀꯥꯟꯗꯅ ꯀꯞꯄꯠꯇꯣꯏꯅꯦ ꯑꯣ ꯑꯣ ꯁꯨꯃꯥꯏꯅ ꯅꯣꯡꯃ ꯆꯠꯂꯣ ꯌꯦꯡꯉꯣꯅꯦ ꯈꯨꯠ ꯈꯪꯉꯦ ꯑꯉꯥꯡꯁꯦ ꯍꯣꯁꯄꯤꯇꯥꯜ ꯂꯩꯕ ꯀꯥꯟꯗꯗꯤꯀꯣ ꯂꯧꯗꯕꯅꯦꯕ ꯈꯨꯠ ꯈꯪꯗꯅꯕꯅꯦꯅ ꯃꯃꯥ ꯋꯥꯅꯤꯅ ꯑꯗꯣ ꯑꯉꯥꯡꯁꯦ ꯈꯨꯠ ꯈꯪꯉꯦ ꯁꯨꯃꯥꯏꯅ ꯅꯣꯝꯗ꯭ꯔꯗꯤ ꯀꯞꯄꯦ ꯈꯨꯠ ꯈꯪꯉꯦꯅꯦ ꯅꯣꯝꯗ꯭ꯔꯗꯤ ꯀꯞꯄꯦ ꯑꯣ ꯇꯨꯝꯈ꯭ꯔꯦ ꯇꯨꯝꯈ꯭ꯔꯦ ꯈꯨꯠ ꯈꯪꯉꯦ ꯑꯉꯥꯡꯁꯦ ꯈꯨꯠ ꯈꯪꯉꯦ ꯅꯕꯨꯛꯄꯨ ꯂꯩꯔꯝꯃꯗꯤ ꯑꯁ ꯌꯦꯡꯖꯗꯣꯏꯅꯤꯅꯦ ꯉꯁꯤꯁꯦ ꯒ꯭ꯌꯥꯟ ꯃꯥꯟ ꯇꯥꯕꯅ ꯐꯠ ꯆꯠꯈꯤꯗ ꯃꯥꯅ ꯈꯪꯉꯤꯕ ꯈꯪꯄꯣꯟꯇꯦ ꯉꯧꯔꯣꯏꯅ ꯑꯃꯗ ꯅꯝꯕ ꯌꯥꯎꯈꯤꯕ꯭ꯔꯅꯦ ꯀꯩ ꯁꯤꯠꯈꯥꯏꯕ ꯀꯩꯅꯣ ꯀꯔꯤ ꯅꯝꯅꯕꯗꯣ ꯀꯔꯤꯅꯣ ꯍꯥ ꯈꯪꯗꯦꯗ ꯀꯅꯥ ꯅꯪ ꯅꯝꯈꯤꯕ꯭ꯔꯣ ꯅꯝꯈꯤꯕ ꯌꯥꯎꯕ꯭ꯔ ꯍꯪꯉꯤ ꯅꯉꯣꯟꯗ ꯑꯣꯏꯅ ꯅꯝꯃꯝꯃꯦꯕ ꯀꯥꯏ ꯅꯝꯃꯤ ꯈꯨꯅꯝꯗꯦ ꯑꯗꯨꯅꯦ ꯃꯃꯥꯅ ꯍꯪꯉꯤ ꯅꯝꯈꯤꯕ ꯌꯥꯎꯕ꯭ꯔ ꯌꯥꯎꯗꯦ ꯅꯠꯇꯦ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯅꯥꯗꯅ ꯆꯍꯤ ꯑꯃ ꯊꯥ ꯑꯅꯤ ꯇꯨꯔ ꯅꯥꯕ ꯅꯠꯇꯦꯕ ꯅꯪꯍꯧꯔꯣꯏ ꯐꯠ ꯆꯠꯈꯤꯕ ꯃꯥꯜꯂꯦ ꯁꯪꯒꯣꯝ ꯄꯤꯊꯛꯏ ꯆꯦꯕꯦꯝꯗꯤ ꯀꯝꯄ꯭ꯂꯦꯛꯁꯟꯒꯗꯤ ꯐꯖꯔꯦꯅꯦ ꯑꯩ ꯏꯁꯥꯁꯦ ꯍꯧꯖꯤꯛ ꯐꯖꯔꯦ ꯅꯪꯅ ꯐꯖꯔꯦ ꯀꯝꯄ꯭ꯂꯦꯛꯁꯟꯁꯦ ꯌꯦꯡꯉꯣ ꯑꯩ ꯂꯩꯕ ꯀꯥꯟꯗ ꯁꯨꯃꯥꯏꯅ ꯑꯣꯏꯗ꯭ꯔꯤꯕ ꯑꯁꯦꯡꯕꯁꯨ ꯀꯝꯄ꯭ꯂꯦꯛꯁꯟꯁꯦ ꯃꯃꯥꯏ ꯌꯦꯡꯉꯣꯅꯦ ꯁꯤꯠ ꯅꯥꯟ ꯂꯩꯔꯝꯃꯦ ꯍꯥꯏꯕ ꯀꯩꯝ ꯆꯥꯗꯕꯅꯤ ꯃꯥ ꯀꯣ ꯑꯆꯝꯕ ꯉꯥꯛꯇꯪ ꯑꯁ ꯈꯪꯗꯦ ꯃꯌꯥꯝ ꯐꯖꯅꯤꯡꯉꯗꯤ ꯑꯆꯝꯕ ꯉꯥꯛꯇ ꯆꯥꯎꯋꯦ ꯑꯆꯝꯕ ꯉꯥꯛꯇ ꯆꯥꯁꯦ ꯐꯖꯩ ꯆꯨꯝꯖꯥꯅꯤꯀꯣ ꯑꯁ ꯑꯩ ꯑꯆꯝꯕ ꯆꯥꯕꯗꯣ ꯉꯝꯗꯧ ꯃꯥꯟꯗꯦꯅꯦ ꯆꯦꯕꯦꯝ ꯄꯤꯉꯥꯏꯒꯤ ꯋꯥꯔꯤ ꯈꯔ ꯍꯥꯏꯔꯛꯑꯣꯁꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯅꯪꯅ ꯁꯨꯝ ꯅꯤꯡꯁꯤꯡꯕ ꯃꯥꯒꯤ ꯄꯤꯉꯥꯏꯒꯤ ꯀꯔꯤ ꯅꯣꯏ ꯆꯦꯕꯦꯝ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯅꯦ ꯄꯨꯄꯨꯍꯣꯏ ꯕꯣꯕꯣꯍꯣꯏ ꯆꯠꯈꯤꯕ ꯕꯖꯥꯔꯗ ꯃꯥ ꯃꯊꯟꯇ ꯉꯥꯏꯍꯧꯕ ꯃꯥꯅ ꯀꯞꯄꯦꯕ ꯏꯟꯅꯒꯦꯅ ꯀꯞꯄꯅꯦꯕ ꯑꯗ ꯌꯥꯝ ꯄꯤꯛꯏꯃꯤꯅ ꯆꯠꯄꯗꯣ ꯌꯥꯗ꯭ꯔꯦꯗꯣ ꯑꯩ ꯀꯟ ꯇꯥꯔꯦ ꯑꯗ ꯑꯩꯅ ꯄꯝꯃꯒ ꯊꯦꯝꯕ ꯌꯥꯗ꯭ꯔꯦ ꯀꯞꯄꯦ ꯑꯗ ꯑꯩꯈꯣꯏꯒꯤ ꯃꯥꯡꯒꯣꯟꯗ ꯂꯩ ꯑꯃ ꯍꯧꯋꯦꯕ ꯑꯗ ꯂꯩꯗꯣ ꯑꯩꯅ ꯊꯠꯂꯒ ꯄꯤꯕ ꯑꯗ ꯃꯄꯤꯗꯣ ꯇꯅꯨꯝ ꯇꯥꯔꯒ ꯌꯦꯡꯉꯒ ꯅꯣꯛꯏ ꯂꯩꯗꯣ ꯎꯔꯒ ꯑꯗꯩ ꯀꯞꯄ ꯇꯣꯛꯈ꯭ꯔꯦ ꯑꯗꯩ ꯕꯖꯥꯔ ꯆꯠꯄ ꯍꯧꯔꯕ ꯏꯃꯥꯅ ꯕꯖꯥꯔ ꯆꯠꯒꯦ ꯍꯥꯏꯕ ꯃꯥ ꯅꯤꯡꯉꯥꯏ ꯇꯧꯔꯒ ꯆꯠꯀꯗꯧꯅꯤ ꯁꯨꯃꯥꯏꯅ ꯐꯥꯅꯕ ꯌꯥꯄꯣꯟꯇꯦ ꯐꯔ ꯑꯣꯟꯗꯣꯏꯅꯤ ꯑꯗꯨꯗꯤ ꯃꯆꯥꯗꯨ ꯃꯆꯤꯡꯈꯔ ꯀꯜꯂꯤ ꯃꯃꯥ ꯂꯧꯗꯅ ꯐꯔꯕ ꯑꯣꯟꯗꯣꯏꯅꯤ ꯑꯗꯨꯒ ꯑꯗꯒꯤ ꯊꯥꯗꯣꯛꯑꯣꯏꯅ ꯆꯦꯟꯈꯤꯗꯣꯏꯅꯤ ꯐꯨꯔꯤꯠꯇꯨꯁꯨ ꯑꯩꯈꯣꯏ ꯅꯥꯅꯩꯕ ꯐꯨꯔꯤꯠ ꯑꯃ ꯂꯤꯠꯂꯒ ꯑꯗ ꯌꯥꯎꯁꯪꯅꯤ ꯈꯪꯄꯣꯠꯇꯦ ꯃꯥꯅꯤ ꯃꯌꯥꯝ ꯐꯤ ꯃꯨꯟꯅꯔꯤꯁꯦ ꯃꯃꯥ ꯃꯌꯥꯝ ꯐꯤ ꯃꯨꯟꯅꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯤꯅꯦ ꯌꯥꯎꯁꯪ ꯈꯪꯕ ꯀꯨꯏꯗ꯭ꯔꯤꯕ ꯃꯥ ꯌꯥꯎꯁꯪꯒꯤ ꯋꯥꯔꯤ ꯑꯃ ꯂꯩꯗꯥꯏꯅꯦ ꯁꯣꯚꯥꯒꯤ ꯋꯥꯔꯤ ꯂꯩ ꯑꯕꯦꯝꯅ ꯏꯃꯥꯅ ꯑꯕꯦꯝ ꯆꯠꯂꯣ ꯇꯟ ꯆꯥ ꯂꯧꯁꯨ ꯑꯩꯈꯣꯏ ꯇꯟ ꯆꯥ ꯑꯌꯨꯛꯇꯤ ꯆꯥꯔꯝꯃꯦꯕ ꯇꯟ ꯆꯥ ꯂꯧꯁꯨ ꯀꯩꯅꯣ ꯇꯧꯕ ꯍꯣꯇꯦꯜꯗꯒꯤ ꯂꯧ ꯆꯠꯂꯦ ꯃꯥꯒꯤ ꯈꯪꯖ ꯄꯣꯠꯇꯦꯗ ꯌꯥꯎꯁꯪꯅꯤ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯁꯣꯚꯥ ꯍꯥꯏꯅ ꯉꯥꯏ ꯂꯩꯔꯖꯥꯠꯅꯤ ꯑꯕꯦꯔ ꯄꯥꯏꯔꯒ ꯃꯤ ꯇꯟ ꯆꯥ ꯄꯨ ꯂꯥꯛꯏ ꯃꯈꯨꯠꯁꯨ ꯁꯪꯗ꯭ꯔꯦꯗꯣ ꯑꯗ ꯇꯩꯕꯤꯅ ꯃꯥꯏꯁꯦ ꯇꯧꯔꯒ ꯀꯞꯄ ꯂꯥꯛꯑꯦ ꯇꯧꯔꯒ ꯀꯞꯄ ꯂꯥꯛꯑꯦ ꯀꯩꯗꯧꯔꯦ ꯃꯣꯏ ꯁꯣꯚꯥꯅ ꯑꯩꯉꯣꯟꯗ ꯑꯕꯦꯔ ꯇꯩꯔꯤꯅꯦ ꯍꯥꯏ ꯃꯥꯅ ꯀꯞꯄ ꯑꯩꯈꯣꯏ ꯃꯌꯥꯝ ꯅꯣꯛꯄꯁꯦ ꯃꯥꯅ ꯀꯞꯄ ꯑꯩꯈꯣꯏ ꯅꯣꯛꯏ ꯏꯃꯥꯅ ꯏꯕꯦꯝꯃ ꯌꯥꯎꯁꯪꯅꯤ ꯑꯗꯨꯅꯅꯦ ꯀꯩ ꯌꯥꯎꯁꯪꯅ ꯑꯩꯉꯣꯟꯗ ꯑꯕꯦꯔ ꯇꯩꯕ ꯌꯥꯕ꯭ꯔꯅꯦ ꯍꯥꯏꯅ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯋꯥꯔꯤ ꯃꯥꯏ ꯋꯥꯔꯤ ꯅꯪ ꯈꯣꯡ ꯒꯥꯔꯤ ꯇꯞꯄꯗ ꯃꯥ ꯀꯞꯈꯤꯗꯤ ꯃꯦꯟꯃꯥꯟ ꯇꯥꯗꯅ ꯀꯃꯥꯏꯅ ꯀꯞꯄꯤꯁꯨ ꯈꯪꯗꯦ ꯍꯥꯏꯔ ꯑꯃꯨꯛꯁꯨ ꯂꯦꯞꯄꯅꯦꯕꯀꯣ ꯑꯗꯨꯒ ꯍꯥꯏꯔꯒ
시가 보니. 마 kappi도 미만 다 kappu는 마 바깥서잖아. 나 이때에도. 너는 마는 모르는 마. 아이고 자 시리에 그래 하이도. 그러니 맞아 마시우니 하고지 그냥 또 저거는 때. tata gari na takpay wari ni 다시 가는 때. mayam ay ping ay chaka gai bag tata gari na ta ebo ko adugi wari mati am ni sina 근데 나 보다 딱하네 해니. 아도 콩도 프라 공기 주고 내면. lay konggi 공기도 프라 가도 이마 뭐 넉번은 뭐 공기엠 되지. 넉들어. 프라 수절라가 다슬러니 폴리스나 뭔가 없네요. shona chan ba kai ai gì mai 공기 많이 타고 공가 스토도 브라이. ai ji hingo hai ma 그래 뽑아. tharu di tek te da 되게 되게 봐. 뒤에 뭐 이렇게 되지. 라이브나 프리즈 따다 사카 아니네 봐. 마망 당 만ung 사카는 땀 로에 마망 사카는 딱 김네. 마망 사카 아니 미드나. 마망 당도 레바 같은 거 와래 봐. 무슨 내 딱 노이 주잖아요. 만ung이도 얼마디 동안 다도 보니. 이 와이 나지 와이. 가라 뭐 amu hena masak phajaba hendur abane icha se ji hey hey no sabda no se 나도 니 프라마마리 나도 프라마마이로. no o angtan no pi yo noi tu mu nungai tre ma'am video sisu sai location jerge ma'am nungai biradi like share subscribe to biramo bye